yelhomi mayam sina unna let me naraga akhoi people akhoi land akhoi lam se protect tawdaradi kandaradi akhoi adum mangjaga tabagi phifam se lakre aba Mayam bukrumzari dom neng biribas Impact News ni ay Joyshree Usham na Impact News ki manung hunan da taram nokchari ngasi megitang kunganipan nahan megitang tang tara mangada fazin ki badagi thadora khiba nagagi nupi sing makhan Baptist Church moy hozik refuge loduna lebni moibu Manipur ki Chief Minister YKM Channa chatuna ngasi unakre thadok panan megi 15 thadok pani ngasi una bachat pani chatlaga moigi awa ana aduga kari kari moi wari sana closed door meeting admaina fam ki hai aduga meeting doi matung da khoi paumi da hojik fazin kiba hostage naga gi hostage nupi hojik ti thadok raba mana phongdorok paji moi mapuroi badu manak nak paching da 6 civilians moi adudal thamam gani madida chatuna operation chathabiu habege admaina demand plea lei aduga nakal maram da hojik naga gi smaina mioi phazin kiba asitais da UNC gi nakandagi di blockades am kehane intensify tawkre National Highway the counter blockades intensify tawkre mioi micham sing nu thadok kadabni habegi demand galoina adu ngasi CM na chatuna unabasi a bit too late moi thadok raba mioi sing da unabagi mahutta hojik thiba phangdriba sing moi boi na thibiu habegi demand ji protesters sing gi mai kai degi lakli aduga khoi ngake mamang da phangjawa pauda ansam gi mai kai degi su ngasi degi horaga numit mari ultimatum thakre lengak sreisa hojiki phazin ki ba mioi sing asi thadok pidaba taraga di government boycott targani habagi decision lokre habagi pause taje mayam sigi crisis hostage ki crisis sigi mayam sigi maraks reiza manipur da thengnari ba crisis sigi manung reiza hojik akoina yamna noba political shift ama thengnajai ngarang than de kui dina form tawkre Native Peoples Committee on Manipur NPCM haiba purubasi naga amasung maitei unified oina unified tawraga maina manipur gi challenges myam thingna bai damakta manipur da singnarakli ba civilian singnarakli ba hostage ki crisis lakli ba manipur gi charang na ba myam asi the challenges myam asi apmatta oina mayok na bai gi damakta dugumba sigumba committee ama se form tawkre aduga committee sigi main demand di manipur da gi assam rifles lokthokpa adagi kuki militant singa su agreement tawribasi masi abrogate tawgadamni haiba demand aduga manipur da census tawdngai mamang do NRC update tawgadamni habagi demand aduga indigenous ki rights territorial integrity masi ngakadabni habagi demand sigum loina na hojiki committee si form tawkibni ahan boina sigumba yam strong oina manipur ji akoi amatoina punmina si habagi adumba wakhalon da form tawkiba committee na haiza batala aduna ngasi akoina pujarik ba topic asi MEITEI-NAGA unification a new political shift in Manipur with a question mark aduga khoi ge expert panel members na han bada ke right mark election biriba oza PH Deban, former President AMUCO, Ozabu Taram Nokchari. Ani Suba panel members, Oza Ashang Kashar, social activist, Ozabu Taram Nokchari. Aduga Khoi Ahum Suba panel member, Oza N Satyajeet, Chief Bureau UNI, Ozabu Taram Nokchari. Ngasi discussion hak dokcha bazi ahan bada hak Oza Ashang Kashar lak chage Oza mang zo ko indigenous ki ba sigumba platform di mayam like indigenous peoples forum gi adugi advisors Oza na dum oibiri sigumba khoi gi indigenous people pullaga ma to agedam ni haibi gi mayam le du handaki NPCM Native Peoples Committee on Manipur ziga atopa laikiba association or organization ziga magi khena bazi ahan bada khara highlight tagu Joyshree Kenaba haibase Kenaba Canada balairasho hojikti situation sina compel tawrapadagi akoi native people indigenous people maitei ga naga maru oina mase pundaba yadabagi koigi necessity ama situation sina compel tawrakanda akoi da pura pikre pura maramdi hoji akoi da external threat external aggression mayam leire demographic imbalance mayam leire masita manipur gi mapu ase kanano hairaga akhoi yelhomi ado akhoi mapu ni yelhomi ni haina leiraga akhoi apunba police ado leiba ngamdabagi maitei su maitei gi lam protect tawba ngamlaktaba maitei gi mi singda su mai su protect tawba ngamlaktaba maramdi external gi aggression force mayam sina naga su naga gi lam akhoi protection people ngamlaktaba external force na hoji
invasion mayam occupation mayam changlakpa threat mayam larak pasida hoje animak yelhomi ni haijana akhoi chauthokna leirasu matam chahi lesing kya degi akhoi larasu ngasidi madugi external force degi aduga ngasai gi illegal immigrants mayam sina changlakpa degi akhoi Manipur da achauba demographic threat se akhoi da leire hab masit leiba kanda akhoi yelhomi mayam sina unna lemni naraga akhoi people akhoi land akhoi lam se protect tawdaradi kandaradi akhoi adum mangjagadaba gi phifam se lakreba aduna magi chanadaba some point some agenda da manadaba dispute differences leiramba yai but naga ka maitei na kauroi da badi mapunsi chupna akhoi na kauroi da ba adoga inseparable haibasidi akhoi ki land se maitei su maitei naga su naga haina label lamne adoga ani sina pulaga Manipur sabane abo masa masa gi go le asidi kadongoi da so akhoi kaina ba yaroi maitei ka naga ga land dispute leite kaimbal le so adu hoi khunja gi karimba mate kamai dile ramba yai ba but maitei ka naga ka land dispute le haina lan taw ba ngasi phoba da leite ba political ki differences su history akhoi na history do recollect tawba kanda de history do phajana khangna chappa kanda de akhoi se amata ne haba de horok pham se aduna madu gi tongan ba akhoi na kainoma dimension nama da chappa chidi akhoi gi kariya India gi center gi khut yamna chawna yauraga akhoi da sana ki badegi akhoi gi political kaino se da division labor wa ne haba adumai lauraga akhoi se smai lapane aduna hongba yaroi da badi Manipur da leba maite naga se lama se thadoraga gadai da chappa yabra haiba that means we are the original people we are the first settler ne haba first settler asidi ngasai gi akhoi gi leriba identity culture akhoi gi kaino sidi kaina ba khaithona ba ya da ba pot amakhak leyaba we may have a different agenda we may have different vision adudi mipum khudi magi right ne haba but certain political differences layers aduna hojiki aina lakchaning ba pot de kari gi tamak si kaino ne kaino punbano haibu kanda external aggression se Manipur da chauna laikhreba aduga influx se chauna laikhreba adudegi ngasi Manipur da iktha thajadaba ikhang khangdaba matamada hairiba war se conflict se lan se thorakreba hojekti lan se thorakputegi maitei su Manipur da yelhomini aduga achaubo proof ni kalupni haina chaujaraga leijarasu chief minister oirambani DGP oirambani Manipur de akhoina population yambani doctor machine yambani engineer machine yambani haina leijarasu yengbiro ba migi threat se leijarasu hojai Manipur area kharada chatpa yadaba leikhreba lanba yadaba leikhreba ko si kanano no lanba ngamdabra no lanba ngamdaba gi natte maitei na hoji kampopi lanba ngamde na haibia akhoina lamba yadre haise challenges ne haba but lanba ngamdaba natte haba maitei langba ngamgani haba je aina haibado Assam Rifle Army se loina hanbi khroba maitei population lakh tara hina lebisina decision ama lauraga march tobo kanda di kari ngam loidaba tongna se hairadi chura chambu se changba ngamoina khanbro no army loina hanbi khro do maitei lakh tara se khulai puraga chang pairaga changba kanda de kari ngam loidaba example ne go adu ngam handaba se kanan no airaga akhoi da ngasai akhoi gi center gi police amana akhoi da threat tawkhibani haba aduga external aggression se yaura kanda madugi threat ne haba madugumba yaudadana tawba tarade aduna aina mamangda haibadu jodi naga su adu mangai ba ngasai maitei da apply tawrabu potu naga da su hoji madu tawrapate gi army Assam Rifle paramilitary forces mayam changsalaga hojik se naga se chappa yadaba mafam leire ba amuka naga su maitei na chappa adu hojik ki moina kri tawe buffer zone create tawningai police sanare litan si moi khun ani hum khak tane lambi da aduga kari gi litan akhoi lanba ngamdaba no haije kuki da kiro ka lanba ngamdaba nati ba kuki na marang oiraga akhoi landaba nati ba phata bi da di projana tangkhul na ngasi litan Mahadev phobo yade moko chepu phobo yade haibse kuki na nati ba kuki da nati ba kuki di oira suno akhoi ta khairage ba akhoi tawrage ba ado army
레리바 아삼 라이플 레리바 마하레지멘님세 아무튼 사이트 오비오 모이나 장한다고 야 모이나 내가 모이나 악셀러가 레르가 모이나 공러가 레르가 아코이나 에텍 도부 짱러서 모이나 모이기 때문에 오이나 디펜스 도 그래봐 아도디 란시 아코이디 인디아도 오이나 테나 그래봐 아도 인디아 딩시 ngasai khulai mayam watadana mayam thadala sibai lising thadana gas pori mayam thadala lebenina madugi potu ne habo ko aduna mi khrana di askuki khunjani khak so hol in tangkhul da hai no aduna aina mamang da hai jabadu amdang tham khak da Assam Rifle Maharajiment army singse mai kaino da hanbi kro adu tangkhul na hapta amada litanse thukai ba ngamra ngamdam dab da yengse ba moko hoji tangkul civilian singna masai gi hanagi route sat ke ha ba do su hoji gi security force na team thame ba center force na ne ba kuki de khoi di station lo ba kuki kana no khoi khang dia ba ko adu na ngasai moi hanbi kro moko chepu hari ba adu ga litan hari ba sangkai hari ba jingphai hari ba se leiba ngamra ngamdabra tha numi tara de yengla se habni da 제 눈에 아두는 모두 아이나 락전닝버디 모두는 마람 오이러가 ngasi 아코이나 하이자버디 나가다 마이테다 센트럴 거버먼트나 수는 농시대하고 농시대버기 엑스터널 에크레션스나 정락가 떠부 간다서 와이스누 아이나 영락을 해요 그리기 농시대바 나가가 마이테나디 인디아기 민신가 아얌바 서포트 되고 example 시더 프레시덴트 라크니 인디아기 프레시덴트 프라임 미니스터 라크니 할 간다 돈 보이콧 도에 돈 example네 마람데 아코기 identity amal lebeki akhoi issue amal lebeki tawpham tawbagi tawbane ba madu prime minister da welcome tawde boycott tawde na shauningai leite ba maramde akhoi da divide kana na tawholi akhoi da kana na akhoi da kaino oppress tawholi habegi pota akhoi gi mina madu movement do horopuwa ne the committee sina kamaina sikuma divisive policy se mayuk nagadaba aduna hojik committee se ai haigya ba adu maina sumaina aina background khara lakchaba se maiteisu 나가수 어제 얌나 루버 피펌다 레요 그렇게 루버 피펌노 하이르가 인디아 거버먼트나 센터나 쿠키 싱시다 에피치먼트 오이나 시티나예요 아두가 쿠키다 시티나 각다나타나 하이리바 액션나 에크레션제 KNB BDF세 인디아나 탁라가 탐라가 마시 마이테이다 오프레스 토닝가 나가다 오프레스 토닝가기 정설락번에요 아두나 마이케 뿌노먹대기 directly di tau dia ba indirectly tau raga maitei su naga su masi muthating ai tau ro pot ama chau ba lei bane na hojik ti maitei na naga na pha ta da se kana no who are our real enemy who is our real enemy ai se naga na maitei na pha ta ba khangba matam do yaw khre ba Joyshree madu gi tamakta adu oiradi maitei gi enemy se kana no 나가기 애니미시 그나노니 컴버 간다데 마도 애니미도 테나버 간다데 마이테 컷तना 테나그니 하이버 간다 마도게 아코이다 프로블렘 레이버 임포시블 크라 레이버 나가는수 아두기 임포시블 레이버 아두네버 라 자히 아훔 수르가 호지 마이테나 도토뽕 와칸다디 칸바 도토뽕 감다버 미암네 호지 나가다 무 테나레 나가도수 호지 나가나 칼러수 도토뽀야도 볼 레이버 아두나 마도기 짭찰라가 레이러버네나 나가가 마이테 애니미시 아마타네 봐 마이테기 애니미시 동안데 나가기 애니미시 동안데 봐 미는 영어도 애니미 동안도 오이노 나가기 애니미 그나노 센트럴 거버먼트 loza hojiki sigi unification je thenglobsu thengna hojiki smai puragle Manipur crisis May 3 2023 magi hek horokba hanba few months later sikuma unification lemba ta gadi 3 years Manipur long oram da ba yai oira moi si hek jahi taragi omangagi mamangda leiramba yabu potni madugi leibang ngamlamra taradi ngasi akoina thenaram base thenaram moi but masaina haibadu naga da su maitei da su akoigi se center ki influence na akoigi maseng da divide tawraga akoi khana ningai politics policy politicize mayam tawrabodegi madu da landu da thubodegi akoi se sumaina lakhi bonebo adugi lab adur su ngasi di thokrabanena ngasi di maitei mayam su realize oire 나가수 오해버디 아코기 real enemy 시 그나노 지 칸그래요 아두나 아이나 last version 제 마이테기 real enemy 시 아마타 마푸 아마타니 나가기서 아마타 오이네 아두디 아코이 뿌나 테나다바 따라디 아코이 거리 떠오거니 아두기 마얌 아두기 개노도 앵글 아두다 마이테가 나가 뿐버 간다 마사이 하이리바 external aggression 오이게라 센터기 개노 오이게라 any 오이게라
Manipur da labor lam mapu mo na yelhomi mo na akhoi na lam kanba ngamani akhoi gi mi kanba ngamani external na so akhoi da ngamoya adugi police da naga ga maite se godongoi to su asigi issue de akhoi da threat labor kan de akhoi da min lan tarap kan de akhoi bo oppress to ningai tor kan de naga ga maite unification later ba shuya yaro it is a must ne otherwise Maite su mut kani mangani naga su mut kani mangani so in this streamline in this agenda in this angle in this scenario asigi kaino sida angle sida sigi area sida akhoi ngasai language issue lapo matamda identity ki indigenous ki issue lapo kanda de we must stand together we must unite together haibdo sida haibne aduna thengna jo masi akhoi chahi ani ahum thabak tawrakanda homok tawrakanda ngasi se tarakpane ba si ilai na tarakpa ka nate ba aduna ngasi akhoi na tarakpa sidi masai ki akhoi ki higher authorities sing adu apex bodies sing ki consent yaurakanda thabak se panthopane ba so this native people committee I think will be very much affected and it will be very helpful to our indigenous people, native people. But indigenous haibakanda akhoi nang ngasi madu language sijina da base something we need to be corrected. Correction targama layaba maramdi Manipur government keje thoki ba ma laibada akhoi ki indigenous se da kitang controversial laibani na madu gi pot da akhoi na hoje native people haibani thamlamge. Thank you so much Oza mathing wang se hak Oza Prailat Pam Deban lak chage former AMUCO president Oza swaina committee ama form tawkre si committee se form taw ngai da Manipur je ahan bada khoi gi crisis harkuma tamda naga community moise neutral stand adum lawgale mani aduga thaina khoi 90s matam gi tangkhul ga cookie gi khana matam de da hojik maitei singna hojik cookie singda Sangjafam pigi habegi tangkul singna zu adum pen da banungai ta badum phongdok tuna dum leiram mani adubu hujikti common enemy ama common challenges ama yengna kana urak padagi thingnarak padagi pulap points mana punjin kre hariba anobo committee je mazi long term movement ama ogidor bra masi oza sangna takpi da maigi apex body miam intellectuals miam adagi authorities miam yaurga pulaga sem hamna is this new committee a big warning habatare any challenges Manipur da indigenous people da Manipur territory da singnarakpa illegal immigrants sing da achoba adugma warning piga doriba adugma committee ama oire hana thambiga doriba za yam ngaje ngasi ai yam sangna sigumba discussion se ai sabu ya jarudra bane adubo hojikti mayamgi platform ama ai khoigi NPCM da lakpadagi di mayamna sononda impact na invite to bidana saru yajaba yam nungai jai mayam pumna makpo ikai kumna jaba uchari khongnon jari tasengna aikhoi Manipur si dai sida lairiba yelhomi mayam singina Manipur si lisang chin aikhoi sagalaga lakre hana aikhoi gi lairamiba yelhomi mayam singji amaga nungsi chana ba tongan ba lipul na mana pullaga lakhi adubu external gi oiba koida divisive mayam ama lakhi British matam dagi lai British matam dagi aikoi chingtam khaidok tana naga kuki adu da mayam singji toraganda aikoida madugi maru hun ba hokibni haitare aduna sigum mayam singche aikoi realize tauminaraga aikoi punna ba yaroi habisidi loi leina ba ngaktani adubu aikoina India da pungraba matungda India gi divisive policy aduga ethnic policy mayam singchina magi line sidai da chana bagi aikoi adugumba juncture ma aikoi mayam da laigre ana hojikti mayek sengna aikoi tongan na magi ethnic ki karigi line sidai da tongan na thengna ba haibasi ade phangnana ba magi right mayam jingi phangna ba khona ba haibasi masi oithokta ba yaroi da bagi phibam amasu lakre adui mathakta right jingi phangnana ba khona bagi mauta adugumna ba aikoi gi sigumba indigenous ki oiba hana dagi leraklaba mioi kaya singa sidi akiba ma phawre karino haganda India gi policy da hana India si gi kano sida Manipur si yauro ganda 1958 ta akoi armed forces special power form toraganda Manipur chanare masidagi insurgency gi movement mayam namdana ba honara gan sida armed forces special power tore army thajale mioi ke ama hale tupe nupi oibigi ijat mangan gre aduna lisang china army gi atrocity karikara mayam jingi torko matamda Manipur miyam singja duki matik awaba nange aduna akhoi gi khonjel su
सिगुम मयाम सिंगजिदा UN फाउ यौना मालेमगी मियामदा खंगलगांदा अखोय सिंगसिगी हिंगननबगी राइट से फंगननब होनरग लाए अदुना सिगुम आर्मी थाजलगा नैखायरगांदा अदुगुमलब अखोयगी राइट सिंगसि नमतननब होनबसिन यारक्तदना हुजिक्ति इथनिक लैरिबा कम्युनिटी मयाम सिंग अमगा मग खनबगी लानसि तौहलपने अदुना ने 1992 93 दगिना 96 पाउदा नागाकोगी इरांग तौहलिबा सी तसेंगना मसी इंडिया गवर्नमेंट की अचौबा पॉलिसी अमनि मधु मतमना पॉलिसी सानाखिबा मधु मियामनादि खंगहोगदबा हाइबा तारे खंगहोगदबा अदुना मतमदुदा अखोय तसेंगना अमुको की रोल से अदायदुदा अमुको से फॉर्म तौरपन मरमदि नागा अमसुंग कुकी की अशोक अपन नंग मंगसाई पनबिरिबा जोयश्री न पनबिरिबा नागा कुकी अनी की मधुदा विक्टिम ओइरबा मयाम सिंगसिना चेलकपसे तंपाक चेंधरक ngaktane aduna akoina relief camp mafam mayam mafam taruk mukta hangaganda kuki singda jangjapam pikhiba kuki khakta nate madu naga suni kuki suneba okay adubu naga singnadi akoigi kuki singje akoina kalli haibagi adugumba lay adubu akoi madu naga kuki gi nate victim mamakha adugi awana taba singdugi changjapam ma piraganda makoigi facet piraganda adumaina laybani aduna akoigi relief camp da नागा की नुपी अमा फावबा अखोय अंगांग उनबगी अदुम लैखि अदुगा अदुगी अंगांग दु फावदा अखोयगी ममिंग सि तंपाक लैमा थोनखिएबा ओके अदुगी अंगांग जे अखोयना कराइदा लैखरगे तौरगांदा तामेंगलोंग लोंदा मयुम पानग्रेना हाइबगी पोट लै अदा अखोयदा कुकी चंगजफम पीबा और नागागी मायोक्ता लैबगी वाफम अमत्ता नते मदुदी ह्यूमैनिटेरियन सर्विस अमखक अखोय तौजबा खक्तनी अना हुजिक लाइबा थ्रेटी करिनोदा अखोई कम्युनिटी लैरिबा मयाम सिंगसिदैसिदा नागागी मैतैगी सुमाइना लैरिबा मयाम सिंगसिदैसिदा अखोइगे नसाई हाइबिग्रे ओजा सांगनसु अखोइदा इंडिया गवर्नमेंट सानरिबा पोचिंग जे अखो हाना खांगी अना लैरिबा जाति कांगलुप मयाम सिंगसि अखोइ अमतोइना पुंजलगान थेंगनसि हाइबनि अखोइना हाइसि अदो मदुगी महुता अखोइ मयाम सिंगसिगी मनुंग सिदैसिदा कनागुंबा मियोइ कांगबु खरदी इंडिया गवर्नमेंट फारगान मखोइगी प्रॉक्सी ओइन सीजनरगा अदुगुंबा अखोइगे लैरिबा कम्युनिटी सिंगसिदैसिदा अखोइ अमगा हाननबगी लालोंगसे इंडिया गवर्नमेंट फजना सीजनरे अदो ngसागी आर्म ग्रुप करिकरा मणिपुर लैरि म्यामनि मुथतपसि मिलिटरी ने यारक्तबनिना अदुम इथनिक लाइन सिदैसिदा बेस तौरगांदा अखोइगी कम्युनल थोलगांदा अखोइसे अमगा खनालगा अखोइगी तोंगान मागी अखोइगी मैतै सिंगसिना तंपाक्ता लहनबा अदो नागा सिंगसिना अतोपा जगा आमदा लहनबा अदुगा अतोपा अखोइगी कुकी करीगी मयाम सिंगसिना अतोपा जगा आमदा अदुमाइना अखोइसे माइकैदा लहलगांदा अखोइसे नुंसिनदना हयेंग फावबा लिसांगसिना थमननबा पॉलिसी अमा तौरे सिगी मनुंगसिदनी ngसाइगी मे थार्डगी तौरैबा पोचे करिनो हागांदा इंडिया गवर्नमेंट की अचौबा पॉलिसी अमने करी पॉलिसी नो हागांदा मणिपुर लैरिबा मयाम सिंगसि कम्युनल थोलगांदा मोइगी मिलिटरी की ओइबा कनो मयाम लागांदा बर्मा रोमदा लान तौननबा अदगी नॉर्थ ईस्ट की लालोबा सिंगि मुथननबा होनबगी अचौबा लालोंग अमा खंगनेबा मसे हौग्रबने अदुना कम्युनल की लाइन सिदा तौरगांदा आर्मी सिंग सिजनदना अखोइ मयाम सिंगि लोइसननबा अदुगा आर्म ग्रुप करिकरा खुजु खुलाई पाइबा मयाम सिंगि थोलागांदा मधु थेंगना हलगांदा इंडिया गवर्नमेंट इराइ लाइन फाबा पुनबा तौरगांदा लोइसननबगी अचौबा प्लान अमनेना अखोइना दुमाइ लौवे ओजा कमन गोल अखोइगी प्रोटेक्शन की दमक नेटिव पीपल की प्रोटेक्शन मणिपुर की सेफगार्ड तौनबई दमक सुमाइना प्लेटफॉर्म कमिटी अमदि सेमे दो हिस्ट्री द लैखिबा खितंग पॉलिटिकल डिफरेंसेस और आइडियोलॉजिकल डिफरेंसेस खितंग लैखिबा मयाम सिनादि सिंगनाबा और थिंथाबा पिरकदरा मूवमेंट से अदुगी चैलेंजेस लई हाइगदोरिब्रा ओजा कमाइना यंगबिबि याबगी मसीगी वाफम से अखोइदा हुजिक लोइसिनरिबा ऑनगोइंग चथरिबा मखंगनि समना हाबदा तोंगान अखोइगी फुरुप सिंगी मागी अपाम्बा पॉलिटिकल की ओइबा एस्पिरेशंस तोंगान मयाम अमा लैरगसु मदुना चलगसु मदुना ngमगसु ngमद्रगसु अखोइ हिंमिनरिबा जाति फुरुप मयाम सिंगसिदी अखोइ चमिनदबा यादे नंबर 1 अखोइ हिंगदबा यादेबा इंडिजिनस पीपल सिंगसी लमसिगी मपुनी लमसिदा लैजबनी अना मागी पॉलिटिकल एस्पिरेशन मयामदुना अखोइगी हिंमिनरिबा अदुगा अखोइगी हौमिनरिबा मयाम सिंगसे मसी लोइमक थादतपदि ngमोयबा यारोइदबा पोट अमा खकनेबा अदो पॉलिटिकल की ओइबा अपाम्बा खरा फंगनगिबा खोटकिबा लैरगसु अखोइ हिंमिनदा यारोय कैथेन अखोइगी पोट जोनमिनदबा यारोय
aduna amana amabu interdependent amal lairaganda akhoi khunai sidai jati mayam ji akhoi lakadoi ne ana hujikti akhoi gi jati se masi akhoi gi noma gi akhoi gi mangam chana uba ngamaktaba akiba phaurakpa mayam dudagi akhoi hairiba Manipur akhoi gi kano se NPCM se masi CM da yadaba gi phiba mama adugumba India government gi policy duna akhoi si ohelakibani India government na mogi proxy tongan ba mayam sing season naraganda akhoi da piraiba impact mayam sing di akhoi di thengna da ba yada number 1 thengna ga do se oza karma khongtang han ba step se kari haina lokhat kani haina mathorang tori bage masi haidok pa yadribra na yai open ne akhoi di sidai sida ngasai thambi gre oza sangna su akhoi sida ethnic da lairiba mayam sing chi ngasai gi India gi policy sina kanaguma kangbu kharasi protect tawraganda makhoi sing season naragan sida akhoi da masigi lan ama tawhalaganda akhoi masen sing amaga khaidok naraganda leigre ana masigi se masi loisan ge hai targadi karino harganda India ga mena tongan ba army Assam rifle ga kai collaborate tor leiriba poche masi dissect torok pam change aduna ne akhoi na Assam rifle se remove tawgadam ne na haiba poche number 2 da haiba kanglu moina seasonariba shuda oiba yai nan shuda leiba oiba yai haiba mayam sing sidi automatically aduguma mayam sing di matomda mangi neba sanari di atopa akoi common enemy oiba India government neba aduna akoi da loimak solution si laigani tawbada bu India government na phairaga leiraganda akoi jati ani sida maroina nagagi maitei gi leiriba mayam sing sida attack tawbasi akoi huji uri sini 2023 dai tawpadno huji tawre maitai da muk tawre maitai gi mi mayam ama asi ana yaugre adagi di mafam khanguna mangre huji bok dead body phangdaba mayam leiri naga da muk tawre ado ita di automatically haiba awa na taraba mayam sing punjin ba sidi masidi masi natural ni amarom da phenomenon amakhak neba aduna akoi pullaganda leiriba challenges mayam sing che thengnaraga di akoi survive tawgadra haibudu gi damakta akoi unba hominarakpani ana Manipur lairiba atopa akoina mayam ama atei organization gi kari gi mayam singchi akoi mathang wari sanaraganda maduidu gi chawrakpa akoi gi wafam singchi loimok punba habsi deida yai pullaganda thengnadagadi oiroi habsi common oiba akoi mayam gi yana bo wafam dagi akoi masi punjarakpani hana thamjagi. Thank you so much, Oza. Mathangi wahanga se ha Oza and Satyajeet lakchage. Oza hozik 2:1 havigi people da lakle. Aduna equation ze ani ne hena ngamgodoribra amma katang duna ngamgodoribra. But amma dudai da hidden agenda yawi proxy sinare havigi sigumba conspiracy me am tholok ta basuna te aduga pen da kholaus me am le even opposition gi side gi su dei me am gi side gi su hidden agenda central gi oiba kari agenda le no habi question lakle Manipur crisis ngasi ba boloisin da bisida aduga si khakna da bida khoina overall India gi matam da di lengak na di Union Home Minister na di border security gi matang da baikhat ka doriba measures me am lauthorakpa aduga even high level demographic committee bhawase makpa illegal immigration me am je kano curb tong no bagi damakta haina but aduna all over India gi oina lauthokpa targasu Manipur gi scenario yeng pom da kamjong gi hadak ta thokiba incident masreis da lenga ki stance miam na pena gi daba adagi sikum mayam tholakpa buffer zone lei kaina zu high ba mayam na chingba but akoina RTI tharga yeng matam da di masidi center gi Makada lady, law and order di state labani state in Hangu Haiba, Asigumba Pakum Black, Masi Oki Pau, the Zungarang, headlines Kara from Zekibani. I do the Sigumba scenario, Miam Black was the Sigumba committee, a muddy form Torok Ledo, Oza, committee, 2:1, my equation, my Zikaman Toga, the Gozai Morkatambi. Kugi, Ozanina, I'm seeing a Tambika Koziki, can you do? Other Shida Quina, then Joyshree Tamjanim was him. Quickie, Anga Mopota, Mumming Maru. Aku ni semua yang kan India ada lekat suppose indigenous saya wahai se India ada yang tu China dia. Indigenous ke konsep se India na su ada refugee ke konsep su India na accept tau de. Ada India ada cari konsep se hana British macam Malaysia naramba hana documents macam Malaysia naramba se aku native ke konsep se ni native. Suppose Aborigines kan lagi Australia lagi ada Amerika su native pada sini ada Aborigines su sini ada na konsep se hana British era like tinggal ida suppose India ada 1757 hari ni ko battle plasing mamang da sigi mamang da leramba kanggu sing native
concept ama aduna akhoi ngasi padoi se ngasi akhoi punchali kangbu se 1757 haigera kan lirba matam haigera madung bagi aduna akhoi gi maming thonba sida su yamna yam deep oiba yamna phajaba adungba wahi ama di yaure masi se anuba ama oiba yai have se thamjage ba ani subda akhoi ni urisina any organization je maming der matung da mari yang to se magi program and policy kare no no ko ja sing di thambi khare ma phajna hojik formulation stage ni leitri na adu lurisina 1:2 2:1 when la kan se da number se mari le rakte ho manipur da number se kai na ka da quest khari yam se sana tham ki do miti sam yam adu su ma je toothless powerless ke tak to ngam te ba number se ji moru ko raktre ba hojik akhoi gi torkan da hojik ki har ba committee sina ma to kan da yeng do se truth achumba plus cohesive mayam se pula punjal laga kamaina hana saphung ki habado madum de yang ani project aduna mana leriba policy samakpa ma adugi implementation kamaina thabak ta pangthore I habase machine mayam yang to si habse thamjar kanda akoi no ji ingdo sina government of India na akoi se kamaina yenge akoi perspective se kamaina yenge kan refugee status adagi sigi concept mayam se da government of India na to kana Manipur na akoi na katang soi hoba se government of India na clear cut hari suppose scheduled tribe harane scheduled tribe se akoi kano se America da leba red Indian se masing leitra bane ba ma se Manipur da lao ba ma se ST status phangwe mi am khatang ai so America da kai do India se different law ne akoi Manipur da sori sina aduga suppose India manung da so suppose gujarai se kano da ma se kai do scheduled tribe ne kano da Jammu Kashmir da adubu ma de Rajasthan ri scheduled tribe ne ko na to di OBC in ta we ba sumai ta udina akoi acho cho whole Chhattisgarh da like go tribe mo sa atope state to OBC ne ko na to ba iduna ST OBC kano ha state ki mai kano yam lei aduna state na anybody from mapani chang pata everybody sigi ethnic group sigi lo STP ni ha concept mo sui ki base masida masi check ta hoboda dagi aduna akoi na loan manaba kangu suppose akoi gi Myanmar yam lei masidagi manaba chakku myam sida chak manaba changa su hana leramba dugi du nataba anu chang pa so khoina mode recognition nam pi base masigi sina khoi masida achoba challenge ma la ba khoi se ja hoji aduna khoi ju challenge tawdoi si pot ani thole ba amana hana changa khiba identify to wa ma hana changa khiba aduna hoji ngasi NRC kam tawna si adi amana tung da chang pa thing ba ma ani ye concept se da mamangi se yenka da mamang se government of India se kya thawai yaw de ba 1951 की डाटा लेबरा लेक्तबरा हंका नो गवर्नमेंट आरटीआई थंबदि लेकियम हाय हजि कांगु मरितों रेशने मणिपुर यम क्लियर कट ओइदेबो अदुबु इंडिया की पॉलिसी दा सुमाने यम कंट्रोवर्शियल ओइबेसिदा दि मोसे नो दुम हायरकनेबो कयनो हकांदा अखोगी जनपद लेरिबा नेशनल आर्काइव्स लेरिबा डॉक्यूमेंट्स सिंगसिदा 1947 फोगी ममांग लेबा डॉक्यूमेंट्स सिंगसिदि ब्रिटिश लेबा दुदि अखोई सपोज 1891 की एंग्लो मणिपुर वार डॉक्यूमेंट हायरोने सिम मनि इंडिया दि लोबने ते गवर्नमेंट इंडिया दि फांगने ते बसे ब्रिटिश लाइब्रेरी दि लोबनेबो अदो 1947 की तुंगदा लाख 1951 की ने अखोई हाइजे मसि नेशनल आर्काइव्स लेबा से डी क्लासिफाई तौते गवर्नमेंट ऑफ इंडिया ना हाइदि पिथोरो ओएबो हाइदि सपोज माने डी क्लासिफाई तो बाइबो ओनली नेताजी सुभाष चंद्र बोस की डॉक्यूमेंट खरा तौकिबदो अदुना तैसदि आरि कै मच इरांग थोलकनि अदुना गवर्नमेंट ऑफ इंडिया से सुगुमद याम सेंसिटिव ओइबा केदो सिंगसदि मसि हाइदा मा लोड खिनि फजन खुमोएबो अदुना गवर्नमेंट ऑफ इंडिया से सुमाइना लेरसु लेति हारको गुम कन्फ्यूजन अमा क्रिएट तोरगा सुम थमागा लेनि अदुगा हजिकि लेकादा अखोगी ngasi सेमैबा डेमोग्राफिक चेंजेस के हाइबा कमिटी में सेमैसे कमिटी में सेमा कांसे अखोनि येंदो से मागी विजन से कैनो हयं कांदा माने येंदो से जस्ट हान लेरबा मीसे कमाइना लथोक खिगे याबगे ऑपरेशनल मैकेनिज्म अमा पुथु हाइबनेबा मैकेनिज्म दो कमाइना डिटेक्ट तौनी डिपोर्ट तौनी हाइबसे पुथु हाइबनेबा अदुगा डिटेक्ट तौबसि लाइबा डिपोर्ट तौबसि लुइ कैनो द डिपोर्ट तौबद मी नि चांगेबा आइना मी म डिटेक्ट तौनी डिपोर्ट तौबा हाइतादि सपोज आइना नुपासे बांग्लादेश ने हारोन आइना बांग्लादेश थिनदोइने बांग्लादेश ने एक्सेप्ट तौतदि बांग्लादेश के अथॉरिटी से ताना दिने चांगेबा अदिगे अखोइना म्यांमार 1951 की ममांग लाखिबनि मास 1961 द लाखिबनि कु मतम लाखिबनि अखोइना डिटेक्ट तौरसेबा फजना और मुझे कमाइन अखोइना लान थोकिदोइनेबा मिलिटरी उनतादा कमाइना पिदोइनो अदुना डिपोर्टेशन की प्रोसेस याम लुइएबा अदुना अखोइना सिदोइसे अखोइना मसिगी ऑपरेशनल मैकेनिज्म दा अखोइ मणिपुर अखोइ थमगदोइसे मसिगुम्बदा कैटेगरी अनि थोंग थम्बियोना हाइदोइने हाइ एक्चुअली प्रपोजल ने हाइदि सपोज एनीबॉडी लापदो मी बनी नुपी अंगांग यावरिबनि र चलोइदा अदुइ कोचेप नते अखोइ तोइसे मंगोदा जस्ट मंगोदा बेसिक राइट के लोइना फंगागा अखोइगी बोट थादबा यादोगुम्बा सिटीजनशिप की राइट थबक की राइट अदुगुम्बदा बिबिगनु हाइबगी मूव अमा अखोइना सागतोइनेबा हाइदि
yam kui na horak pa potu yam kui na settle to mara ta ka ne u du pulang phuk pa lai bani ne tapna process ama da aduna mana to se mana hai bada masi matam lodori ba sahi ama haram badagi magi on magi mani sentence am tapsale masi che tha kar ama extend to yai hena extend that means mat sahi ama khai lodori ba adu masi lor pa ka se maru ne chong tha to se ma supreme court ki oire adu masi advice to si di IPS ngak ta ne ba police ki aduna security perspective ama de lo yang ka dore ba adu demography gi magi sum yang kan da khoi yang kan da kanon Amit Shah na hai ki base only West Bengal Assam se emphasis piye aduga Manipur si yaw da Manipur si yaw de plus mana sum hai kan khoi sum yang kan se da akhoi ki bagi data sum yang kan da prior to 2014 da detection and deportation se akhoi ki foreigners se masinga after 2014 yam law we go every election khuding law ne kano se hojiki India government je adi Bangladesh law thokani foreigner law thokani adu data si yang kan 2014 ni mamang da law thokki baga matung da law thokki mamang da law thokki ne ma hi le 2014 da de sum law da ni ta sing na mi identify tor ga law thok pa se sathi na hande yo akhoi ma se hande only yaw ba hai bu masagi ta sing na Yes, involved to gumba adung meta to khata na to na ta sing na ma se magi tung da lak pa mamang da mai background ge lok to pa se masing am thati na han dei aduna government of India da khoin hai du se maduni aduga another perspective ama khoin masida yam kana push to hoba ya du se border game yaw border ka mane changak pa se khoin thingba ya ga da ge se mechanism am putu waina mechanism putu pa ja khoin hai du se pot ani hai du ni bana suppose Pakistan ga border da lari ba BSF se adigi China da lari ba ITBP adigi India da leriba kenoga kenoda suppose Bangladesh da leriba BSF se moi politics ta yaw diwa moi haidi moi just moi one duty ne san hura laga posap no mai kapar moi ani humsi Bangladesh ta Pakistan da su launa doi ni kanam chat ya ponte aduga unaba bo moi gi no mai law thok una doi ni to ba kenom thame ba khoi se dia Assam Rifles no na ngak lab ni na moi je localized to gi phibom da lakpa aduni haidi moi haina moi na security dang thamba aduga policy dari moi yahon deba akhoi Manipur dana policy su ade kaino su kaino hakana suppose moi gi law and order da Manipur government na moi de pithoi se even lambi gi check to bo pithoi ba ngasai kaino tok thoena aduna khuding thabi da check to se Manipur government to da ne ba foreigners ki to ba hadi adagi national highway ne se Manipur government na sina thokre moi abla pithokre ba plus masigi akoi ba se da kaino singa atei de civic action program to hon deba oza si hoje khuding thabi gi check post kumba sigum je sina thokri je center oidro state oidro because law and order gi manung changadori bra state government gi subject oidro bra requisition to bane ba suppose aspa laita ba hum da suppose akoi sadi irang thok matam da army to the aina army se in aid of civil administration moi to ma to ya deba Manipur government hire kana to ni ba asi to holi se Manipur government gi aya ba yaudon to biya de lambi check to ba se Assam Rifle army gi mathau na te government gi mathau ne ba adu mi wat pa dagi ama kano to ba dagi security perspective tagi government of Manipur gi aya ba gi matung ina si tawri ne ba haidi mun to ni army Assam Rifle lambi thingya ba ya de ba police to ba in aid of civil administration everything se with the approval of the government of Nepal government gi approval of the yaudana captia de aduna approval to bani asisu akoi gi harassment tawi thaina hojik de chapya dre ko ya wat ba chat pa da check to de koi changan ba do maduna adu another perspective ma basi yeng dos kan de message le ba battalion si yam de ukhulam phame adege chandelam phame adi kakching da ma phame moi sing sina ayam battalion brigade ahum sina control to doine ba masi control to kan da khoi no ji hajare sina makhoina security su yenge politics su mona tawre adagi mapanda asumda haiba kangu sing sigi achobam na hojik se Myanmar da internal crisis sam lei bani na hojiki chin region se hoji akhoi gi lai ba kangu se message da anoba last 10 days sida da achobo operation kha chathari ba operation chathaba consist da akhoi gi su adum akhoi gi India su involved tawe Indian military da masida toriba chin region se da akhoi gi Myanmar government na moina leriba akhoi junta se moina lokthok na ba khona da choba PDF ka akhoi sagi ke yauraga Assam Rifles yauraga adu yawe college abun the asset support hai moina ko open do bona ta aduna somgi border city dum khara swaina dum lai hinni habo ji matam khara di laikhi plus aduga akhoi gi terrain sina akhoi gi physical terrain geographical problem am lai bana 100% kano to bani yaro ba koi borders hab di yaro keno kan lambi si up down akhoi great wall china ya wa ki bedo adi ching leiba ri u leiba ri mahum yamen ta da baduna masi to base kitang luba aduna masi ki je tongan ba akhoi no sigi demographic ki anu ba commission la pakka akhoi na push to hoba yari se so ada BJP le
सिगी टॉप टॉप मोइना मणिपुर की सो यावदसु अदुगा मसीसिदा अखोइना तौहबो याबसे ngasi ngasi native ki kai semas baina manipur ki government na ngasi ngasi wai kemsa na su appreciate we welcome to what baina akoi na su committee semas se kari kari haiba ya ge ase akoi waja lengsali ba ma ase tanaraga no committees ne push to ya re issue me amse push to ya verbal na taba adi operational haiba operational mechanism haira amni na kari kari to ya me ke legal process oina adi chinda chum panga have je kana dreba aduna akoi ji yin se madu tahouda di manipur si yamna wani kari gino haima tamda hojiki chinidan su dum irang thoktori sagang da bu sagang ke kimat moi dum irang thoktori autagi mapanda le batari che dum irang thoktori myanmar da aduna akoi gi se problem ama le another problem ama hojiki akoi gi ukhul gi ki lai ba si su akoi gi sumyam haina bani ko thok kai no ne ba mi se irang thora di sanga bani se sum changner me ba khanner de ba changner ro te lai ram tora ne ba line ama to se han line ama ye khre ba another line yek ta ba khar lai ba अखोई कुकी की नागाई का लेमिनर में नको हजी अनुभव खन्ना रे अदुना कन्ना आगुम मन नुपा मयाम नुपा र नुपी र खंगदम लाइन सुम ये अगा सुम थुगाई रगा चंगना हंदर याम वाबा लेबा का इथनिक बेसिस त थुगाई रक्तो रा हाबी कांसेप्ट से लापा का से अखोइन हाइना मसी के से ओइ रोइ हजी नेटिव की कनो तो अखोई दी हाना ले मे बे अखोई की नेटिव कांगुदी मणिपुर द कई हाकन द नॉर्थ ईस्ट 200 प्लस कम्युनिटीज लेब अदु नॉर्थ ईस्ट थुगाई याम लायब मणिपुर द अराउंड 40 हाइसिने को 40 से थुगाई बे हम लाइव के मी मसिंग मसिंग मारा द सक जातु मे ले नम अमद हाइजन अमद हाइ थुगाई बे हम लाइव अदुना अखोई दी वन कमल कांसेप्ट यूनिफाइड मणिपुर अदु इंटीग्रेटेड मणिपुर अमद हान अहल मन थबिरंबा मणिपुर दो मुद्र पुस्ट तौसी अदुगा मपानी चंगई बसे मसी थिंगगा मणिपुर द डेमोग्राफिक चेंज अमा लाइसे मसी थिंगनबा हानगी अमा तुंगी अमा हानगी सु आइडेंटिफाई तोबिरो अदु अनोबसिसु कबाने थिंगदगे दो सेंबियो ना दाइन थमजे